Nupi Phamlanbaga Leinana, houjik-houjik, Lotlaga Leiriba Meeoi Puthoknabagi damak Manipur High Court na Cbi Da Khanghankhiba adu matam kharagi oina chatnadanaba Supreme Court na khanglakkhre hiramasigi matangda India Today NA da phonglakpa report amna hai Manipur High Court na Cbi da pikhiba yathang adu matam kharagi oina chatnadanaba Supreme Court ki Justice BV Ngarangthna amasong Justice and Koteshwargi bench amana khanghankibane Manipur High Court na Cbi da pikhiba yathang adu thoidokna kanaba leite haina bench aduna phongdokhi hairi hiramasigi matangda bench asina makhatana hai Cbi na pukhalakliba wafam ase chatnaba yaba amane maramdi thokriba thodok asida maru oina chenariba misak adu fanaba state lengakna special team ama semba lekhre adumakpu state lengakna Maralaiba Meeoi adu fanaba kadai fauba hotnaribage haibadudi kupna yengsinba mathautai haina phongdokli panbayabadi Northeast Child Home gi Administrator Timothy Changsangna Chahi Nauribi Angang Nupi Macha ama Phamlanbaga Leinana tha ahumgi manungda hairiba Meeoi ase fanaba Manipur High Court na Cbi da yathang tauthaki Timothy Changsangna Chatnadanaba crime maduna maram oiraga Meeoi ase Protection of Children from Sexual Offences Act 2012 ki makhada mara leire haina lauthokhrabane adubu Timothy Changsang ase kumjai English ngani tarani pandagi ngasi fauba lotlaga leikhibani hairi